Hajita Tharoi lady, I bet wow, I'm a million go to my name. Although Matin Jolini, do not hold the hand, no, if Matin Jol can go into Nisia. Ready? I'm ready. 1, 2, 3. Hi, ma'am. Good evening. Ako gisung asi vlog sa ina semam da bane ba ayukta gi diko ado ako gi flex achawam leiba ado ina juli gi shortam thangat na ba gi na puthore aduga ai gi su vlog matek ama adum hapchara ge ma'am si yeng minaras rabo ready sakoi jono yong noi jenge ngakdang reels na ako juli da hapani aduga ako juli si ay tan mana lore bo ay na haidok ay sina ne mayam da ne haida bane ba ko support to bi khutpiu ga ina haige da bu ma na video thangatre de ai di sembi uraga thangatre do ma yum chalaga semu ge de ai yenga ba haidu ni ko ado reels na juli gi channel da hapani aduga blog aina blog te matek hape ado reels se son juli gi channel da me am ne yengiro fazara ba comment da habiro fazare ngarangi juli gi puri se paru gi sonu gi puri se juli da ngasi gi oina reels semba gi oina chana da leirame ba sidia adu gi ka khana ga lei gi babu di na te da adum jong chana ru re na dra lao se se pai ga mathak ga khoi gi di post to ma pham se leite mathak ta oina na tau ta makha sonu lao thong non ni lam hodung ma cha sang ni ako gi di phi me am pai le dam gi ni dawam doi se phi lo salaga oina Rani Lakshmi bai ta le ram ni ne si da ani khak ta le ma da khu hai ge jong loi ta le ram ai ji ni chapam da bagi ni sapna ba do lo re toi ba oi ta lo ge kai ai su ne oi laure is dunu pa du mai hong gala su kai de ready ora ba ready do makha makong thing nganu thangalo ready post tare yam na ni mali nang ready aina ready 1 2 3 harak paga lao ko ora ba oi ma ngak ta reel sembra u video am semba ga ngak tang di second tare ni ban gi tani haiba ko atra nga muk tang ni masi ngang je nung jam lang ni masi siam na meli masi ngang se akhoi julegi short lobal ore sinas julegi short se mai channel da ado ina editing tawro mane ba ingning mandana aduga thangat khrani julegi nong lak to nong se ngarang so sumai la aduga nung si de ba inging lawe ado nong jina sumai na ngarang su la aduga humdoki ba nong chu su ausang se la aduga sena ma'am egg roll hoge dana sem ge na sandagi cha si baro da di chak cha bum ga khang de saman na ta to laga thame yerum leire thabi leire sandagi se video editing tawraga thangat khare aduga sandagi si cha ra singa si de na egg roll cha se na thabi ga je khara yawra di khara cha ba hawra ne na saman la su cha bam thakpom khangdre baro ga se thabi se loi khop to ge duga egg roll se maga cha raga paroi nga hak larik to holani aduga chak amuk thongani ngasi di ayuk su yam wa gare aduna video se ai ayuk ta gi semak treba ai semaro se khalame aduga dum independence day gi adum idea la ko doi go nungai ga da mare na blog se adum semani thabi se loi soi do ge tilaw maga atai di mana tabi ko bi ke di am ta ga hap tare ko bi thabi ga tilaw ga aduga tan jong ko koidre mai dani na chingba khara chinge ko koi dare adum umda chasan dor bani ai dana thengjelak bani chaning bagi chak chadramina ko sa ba sida ngasai chak chaba kano to hodre ba chak lama ba ado khalak pare igrol hawrani thabi se hapaga chara de na semdo ya imai cha koi mari naunu piga koi mari gi
ꯁꯥꯕꯁꯤꯒ ꯃꯤꯅ ꯌꯦꯔꯨꯝ ꯆꯥꯅꯤꯡꯗꯦꯗꯤ ꯍꯥꯏꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯑꯗꯨꯝ ꯌꯦꯔꯨꯝꯁꯤ ꯌꯥꯎꯔꯦ ꯑꯗꯨꯒ ꯍꯌꯦꯡꯗꯤ ꯕꯖꯥꯔꯅꯤꯅ ꯉꯥꯒꯨꯝꯕ ꯂꯩꯔꯅꯤꯗ ꯉꯥ ꯂꯩꯔꯅꯤ ꯑꯗꯣ ꯌꯦꯔꯨꯝꯗ ꯑꯗꯨꯝ ꯇꯥꯏꯅꯔꯦ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏꯁꯨ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯨ ꯌꯦꯔꯨꯝ ꯆꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯔꯤ ꯁꯣꯅꯨꯅ ꯏꯅꯦ ꯄꯦꯄꯔꯒꯁꯦ ꯐꯕ ꯁꯦꯒꯥꯏꯔ ꯄꯨꯔ ꯂꯥꯛꯑꯦ ꯅꯣꯡꯃꯒ ꯆꯥꯔꯅꯤ ꯊꯕꯤꯒ ꯇꯤꯜꯍꯧꯒ ꯑꯩ ꯈꯪꯗꯦ ꯁꯥꯕꯁꯦ ꯇꯧꯔꯤꯔ ꯈꯪꯗꯦ ꯇꯔꯕꯨꯁꯀꯨꯝꯕ ꯊꯕꯤꯒꯨꯝꯕ ꯆꯥꯔꯒꯇ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯦꯕ ꯇꯔꯕꯨꯁꯁꯨ ꯂꯣꯏꯈꯔꯦ ꯑꯗꯨꯒ ꯄꯥꯔꯨꯅ ꯀꯦꯆꯞꯀ ꯄꯨꯔ ꯂꯥꯛꯑꯦ ꯔꯦꯗꯤꯗ ꯂꯩꯔꯦ ꯄꯥꯔꯨ ꯃꯥꯒꯤ ꯈꯟꯈꯔꯦ ꯃꯔꯤꯁꯤꯗꯒꯤ ꯀꯔꯝꯕ ꯑꯆꯧꯕ ꯃꯆꯥꯒ ꯑꯩꯗꯤ ꯈꯪꯗꯦ ꯄꯨꯡꯌꯦꯟꯗ ꯍꯦꯟꯕꯅꯦꯕ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯄꯥꯔꯨꯁꯦ ꯃꯥꯒꯤ ꯃꯅꯨꯡꯗꯒꯤ ꯇꯤꯜꯍꯧ ꯊꯕꯤꯒꯁꯦ ꯂꯣꯏ ꯂꯧꯊꯣꯔꯛꯇꯣꯏꯅꯤ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯇꯟ ꯌꯦꯔꯨꯝ ꯑꯁꯤꯇꯅꯦꯕ ꯆꯥꯗꯣꯏꯁꯦ ꯑꯗꯣ ꯃꯥꯅꯒ ꯈꯜꯂꯤ ꯄꯣꯠꯅꯤ ꯃꯥꯒꯤ ꯑꯄꯥꯛꯄ ꯑꯃ ꯑꯩꯅ ꯂꯣꯏ ꯇꯥꯁꯟꯈ꯭ꯔ ꯈꯪꯗꯦ ꯀꯅꯥꯅ ꯀꯅꯥꯒꯤ ꯑꯣꯏꯒꯗꯕ ꯍꯥꯏꯅ ꯍꯥꯏꯕ ꯍꯟꯗꯛ ꯍꯨꯝꯅꯤ ꯃꯔꯤ ꯃꯉꯥꯅꯤꯁꯤꯒꯤ ꯈꯨꯠꯁꯥ ꯂꯛꯁꯥꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯈꯨꯠꯁꯥ ꯑꯃꯅꯤ ꯅꯣꯡ ꯑꯃꯠꯇꯁꯨ ꯆꯨꯗꯦ ꯅꯍꯥꯟꯗꯤ ꯅꯨꯡꯗꯥꯡꯕꯨꯗꯤ ꯅꯣꯡ ꯆꯨꯔꯝꯃꯦ ꯑꯗꯨꯒ ꯏꯪꯊꯕ ꯍꯥꯏꯕꯗꯤ ꯁꯨꯡꯏꯪ ꯏꯪꯊꯗ꯭ꯔꯦ ꯁꯥꯃꯟꯗꯅꯀꯣ ꯋꯥꯒ ꯀꯌꯥ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯑꯉꯥꯡꯅꯒ ꯈꯔ ꯂꯥꯎꯁꯜꯂꯛꯑꯗꯤꯕ ꯉꯁꯤꯗꯤ ꯁ꯭ꯀꯨꯜꯁꯨ ꯆꯠꯇ꯭ꯔꯦ ꯑꯌꯨꯛꯇ ꯁꯣꯅꯨꯒꯤꯕꯨꯗꯤ ꯀ꯭ꯂꯥꯁ ꯂꯩꯇꯕꯀꯣ ꯑꯗꯨꯒ ꯄꯥꯔꯨꯒꯤꯗꯤ ꯄꯨꯡ 9ꯗꯩ 12 ꯐꯥꯎ ꯂꯩꯕꯅꯤ ꯀ꯭ꯂꯥꯁꯄꯨꯗꯤ ꯂꯩꯇꯕ ꯑꯗꯨꯝ ꯁ꯭ꯀꯨꯜꯗ ꯃꯌꯥꯝ ꯄ꯭ꯔꯣꯒꯥꯝ ꯂꯩꯕꯒꯤ ꯑꯩꯅ ꯊꯥꯗ꯭ꯔꯕ ꯁꯥꯕꯁꯤꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯆꯠꯄꯒ ꯃꯣꯏ ꯑꯅꯤꯅ ꯌꯨꯝꯗ ꯂꯩꯕꯅꯤꯅ ꯂꯥꯡꯉꯕꯅꯤꯅ ꯁꯥꯒ ꯁꯥꯔꯦ ꯃꯤ ꯂꯥꯡꯉꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯒꯠꯄꯅꯦꯕ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ ꯑꯗꯨꯝ ꯁꯥꯕꯁꯦ ꯈꯔ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯂꯣꯏꯔꯦ ꯑꯩꯒꯤ ꯑꯦഗ് ꯔꯣꯜ ꯑꯦꯟꯖꯣꯏ ꯇꯧꯔꯒꯦ ꯐꯝꯃꯣ ꯃꯈꯥꯗ ꯈꯨꯠꯁꯥꯁꯤꯗꯤ ꯀꯔꯤꯅꯣꯍꯦ ꯍꯧꯖꯤꯛꯀꯤꯁꯦ ꯋꯥꯔꯕ ꯈꯪꯗꯦ ꯌꯥꯝ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯍꯥꯞꯄꯧꯗ꯭ꯔꯦ ꯄꯥꯔꯨꯁꯦ ꯆꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯨꯠꯁꯥꯁꯤꯗꯤ ꯀꯔꯤꯅꯣꯍꯦ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯒꯤ ꯈꯨꯠꯁꯥꯁꯤꯗꯤꯕ ꯍꯧꯖꯤꯛꯁꯦ ꯄꯨꯡ 8 ꯍꯦꯜꯂꯦ ꯄꯥꯔꯨ ꯑꯩ ꯂꯥꯏꯔꯤꯛ ꯇꯥꯛꯇꯅ ꯑꯦꯒꯔꯣꯜꯒ ꯆꯥ ꯂꯣꯏꯔꯒ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯃꯣꯏꯒꯤ ꯄꯥꯍꯟꯕꯤꯔꯒ ꯆꯥꯛ ꯊꯣꯡꯉꯒꯦ ꯍꯥꯏ ꯆꯪꯉꯛꯄꯗ ꯑꯩꯈꯣꯏ ꯃꯄꯥꯁꯨ ꯃꯥꯒꯤ ꯃꯊꯦꯜ ꯂꯩꯌꯦ ꯃꯣꯏꯒꯤꯗꯤ ꯉꯁꯤ 15 ꯑꯥꯒꯁꯀꯤ ꯕꯔꯥꯈꯅꯥ ꯍꯥꯏꯅ ꯑꯆꯧꯕ ꯃꯊꯦꯜ ꯃꯈꯣꯏ ꯆꯥꯕ ꯅꯨꯃꯤꯠ ꯑꯣꯏꯕꯒꯤ ꯌꯦꯡꯍꯜꯂꯛꯏ ꯌꯦꯟ ꯊꯣꯡꯕꯅꯦ ꯑꯗꯨꯒ ꯁꯤ ꯌꯦꯟ ꯊꯣꯡꯕ ꯑꯗꯨꯒ ꯁꯪꯒꯣꯝ ꯈꯤꯔ ꯄꯨꯔꯤ ꯄꯅꯤꯔ ꯊꯣꯡꯕ ꯁꯤꯅ ꯃꯣꯏꯒꯤ ꯆꯥꯛꯁꯦ ꯉꯁꯤꯗꯤ ꯄꯨꯂꯥꯎ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯨꯂꯥꯎꯂ ꯖꯤꯔꯥ ꯔꯥꯏꯁꯂ ꯈꯪꯗ꯭ꯔꯦ ꯌꯦꯟ ꯊꯣꯡꯕꯒꯁꯦ ꯑꯅꯤꯔ ꯍꯥꯃꯦꯡ ꯊꯣꯡꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯗꯨꯒ ꯁꯤꯅ ꯄꯅꯤꯔ ꯊꯣꯡꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯥ ꯃꯁꯥꯂꯥ ꯆꯥꯔꯁꯨ ꯑꯩꯈꯣꯏꯗꯤ ꯑꯆꯝꯕ ꯆꯥꯔꯅꯤ ꯚꯦꯔꯦꯟꯗ꯭ꯔꯤ ꯀꯥꯡꯁꯣꯏ ꯈꯣꯛꯇꯅ ꯂꯣꯏꯔꯦ ꯑꯩꯁꯨ ꯉꯥꯏ ꯍꯥꯏꯕꯒ ꯄꯨꯊꯣꯛꯑ ꯃꯈꯥꯗ ꯌꯦꯡꯉꯣ ꯑꯩꯁꯨ ꯌꯦꯡꯍꯜꯂꯝꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯆꯝꯕ ꯆꯥꯗꯧꯔꯕꯅꯤ ꯁꯥꯃꯟꯗꯅ ꯑꯩ ꯀꯩꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯅ ꯑꯗꯣ ꯃꯥꯁꯨ ꯆꯥꯔꯣ ꯑꯩꯁꯨ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯍꯥꯏꯔꯒ ꯊꯝꯃꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯉꯔꯥꯡꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯈꯔꯦ ꯑꯩꯅ ꯑꯗꯨꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯦ ꯉꯁꯤꯗꯤ ꯄꯨꯡ 9 ꯇꯥꯔꯛꯄꯗ ꯃꯌꯥꯝ ꯅꯨꯡꯁꯥ ꯈꯨꯠꯁꯥꯁꯦ ꯑꯃꯨꯛ ꯂꯩꯗꯤ ꯐꯖꯕꯅꯤꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧꯕꯅꯦ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤ ꯑꯥꯗ ꯂꯦꯞ ꯂꯩꯔꯦ ꯉꯁꯤ ꯃꯉꯥꯏꯔꯦ ꯑꯩꯅ ꯒꯨꯋꯥꯍꯥꯇꯤꯗ ꯂꯥꯛꯑꯒ ꯄꯨꯡ 9ꯗ ꯕꯖꯥꯔ ꯉꯟꯅ ꯀꯥꯖꯕꯁꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯅ ꯏꯇꯥ ꯅꯍꯥꯟ ꯖꯨꯗꯤꯑꯣꯗ ꯐꯪꯅꯕ ꯏꯇꯥꯗꯣ ꯑꯩꯅ ꯑꯩꯈꯣꯏꯗ ꯀꯣꯏꯔꯣ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤꯑꯅ ꯍꯥꯏꯒꯦꯕꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯑꯩꯁꯨ ꯕꯖꯥꯔꯁꯦ ꯈꯔ ꯉꯟꯅ ꯇꯧꯔꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯦ ꯉꯥ ꯕꯖꯥꯔ ꯂꯥꯛꯄꯒ ꯉꯥ ꯍꯥꯟꯅ ꯂꯧꯔꯦ ꯉꯥ ꯈꯔ ꯂꯧꯈꯤꯒꯦ ꯀꯥꯡꯁꯣꯏꯗꯗꯤ ꯉꯥꯁꯦ ꯍꯥꯞꯇꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯌꯥꯏꯕꯗꯨꯔꯇꯁꯨ ꯅꯨꯡꯉꯥꯏꯁꯤꯜꯂꯛꯇꯦ ꯃꯇꯨꯝ ꯃꯇꯨꯝꯁꯦ ꯑꯉꯥꯡꯁꯤꯡ ꯈꯜꯂ ꯆꯥꯕꯅꯤꯅꯅꯦ ꯑꯇꯥꯎꯕꯁꯨ ꯍꯥꯞꯅꯤꯡꯉꯦ ꯈꯖꯤꯡ ꯑꯆꯧꯕ ꯂꯩꯔꯦ ꯉꯥꯒꯁꯦ ꯂꯣꯏ ꯂꯣꯀꯦꯜꯅꯤ ꯒꯞ ꯒꯞ ꯂꯥꯎꯔꯦ ꯑꯗꯨꯒ ꯊꯔꯣꯏ ꯏꯅꯥꯎꯄꯤꯁꯨ ꯊꯔꯣꯏ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯃꯄꯥꯁꯨ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩꯈꯣꯏ ꯅꯨꯄꯥꯁꯨ ꯑꯗꯣ ꯃꯥ ꯃꯊꯟꯇꯒꯤꯗꯤ ꯑꯩꯅꯁꯨ ꯑꯗꯨꯝ ꯊꯣꯡꯕꯤꯗꯦ ꯑꯗꯨ ꯏꯅꯥꯎꯅꯨꯄꯤ ꯂꯩꯅ ꯃꯣꯏ ꯑꯅꯤ ꯆꯥꯖꯅꯕ ꯍꯥꯏꯅ ꯃꯥꯁꯨ ꯍꯌꯦꯡ ꯍꯪꯆꯤꯠꯇꯤ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯑꯃꯈꯛ ꯂꯧꯁꯜꯂꯦ ꯑꯗꯨꯒ ꯌꯨꯝꯗ ꯌꯧꯔꯛꯑꯦ ꯃꯌꯥꯝ ꯈꯨꯠꯁꯥ ꯑꯃꯅꯤꯕꯣ ꯄꯣꯠ ꯆꯩ ꯈꯔ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯈꯔꯗꯤ ꯂꯩꯕ ꯋꯥꯠꯂꯦ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯍꯣꯔꯦꯟ ꯁꯟꯗꯥꯗ ꯑꯃꯨꯛ ꯆꯠꯂꯒꯦꯅ ꯑꯗꯨ ꯏꯇꯥ ꯍꯣꯏꯁꯦ ꯂꯥꯛꯄꯗ ꯈꯔ ꯊꯦꯡꯗꯣꯏꯔꯥ ꯀꯩꯅꯣ ꯑꯗꯨꯝ ꯑꯌꯨꯛꯅꯤꯅꯀꯣ ꯑꯉꯥꯡꯁꯤꯡꯒꯤ ꯂꯣꯏꯁꯟꯕ ꯌꯨꯝ ꯋꯥꯏ ꯇꯩꯕ ꯋꯥꯏ ꯁꯤꯠꯄ ꯙꯨꯞ ꯊꯥꯕ ꯈꯣꯠꯄ ꯇꯧꯕꯁꯦꯉꯟꯅ ꯐꯅ ꯑꯩꯅ ꯂꯥꯛꯎ ꯍꯥꯏꯔꯁꯨ 9, 10ꯁꯦ ꯑꯩꯈꯣꯏꯁꯨ ꯊꯣꯛꯄ ꯉꯝꯗꯕꯅꯦꯕ ꯊꯕꯛ ꯂꯣꯏꯁꯜꯂ 11:30 ꯑꯗꯨꯝ ꯇꯥꯕꯅꯦ ꯑꯩꯅ ꯑꯇꯥꯒ ꯇꯣꯠꯂꯒ ꯊꯝꯃꯦ ꯏꯇꯥꯗꯣ ꯅꯍꯥꯟ ꯑꯁ ꯏꯇꯥ ꯅꯪꯒꯤ ꯄꯔꯥꯊꯥꯗꯣ ꯍꯥꯎꯅꯤ ꯍꯥꯏꯔꯛꯄ ꯑꯩꯅ ꯄꯔꯥꯊꯥ ꯁꯦꯝꯒꯦꯅꯅꯦ ꯑꯗꯣ ꯁꯤꯅ ꯑꯣꯝꯂꯦꯠꯁꯤꯅ ꯑꯩꯅ ꯁꯣꯅꯨ ꯄꯥꯔꯨꯁꯨ ꯏꯇꯥ ꯍꯣꯏ ꯂꯥꯛꯑ ꯄꯔꯥꯊꯥꯁꯦ ꯊꯦꯡꯕ ꯇꯥꯔꯦꯅ ꯆꯥꯛ ꯄꯤꯖꯊꯣꯛꯑꯦ ꯑꯣꯝꯂꯦꯠ ꯇꯧꯔꯒ ꯑꯗꯨꯒ ꯑꯩꯒ ꯏꯅꯥꯎꯅꯨꯄꯤꯒꯁꯨ ꯆꯥꯗ ꯈꯔ ꯊꯛꯑꯁꯤ ꯑꯗꯨꯒ ꯏꯇꯥ ꯍꯣꯏ ꯂꯥꯛꯑꯒ ꯄꯨꯟꯅ ꯑꯃꯨꯛ ꯄꯔꯥꯊꯥ ꯍꯧꯔꯒ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯑꯁ ꯑꯩꯁꯦ ꯌꯦꯡꯉꯨꯅꯦ ꯃꯛꯁꯤꯒꯗꯕꯨ ꯀꯞꯁꯦ ꯍꯥꯞꯆꯤꯜꯂꯦ ꯊꯔꯣꯏ
Hadi Hadi Tharoi lady I better wow I mamil lang thorok ko dumay na hilang mamil ay na Tharoi lady ay da mamil lang thorok ko ay hadi lang thorok na ba ni video na tawra lang do pirak tre ay na Tharoi siya ha hadi ba lupa sam ni siya Julie ka nang gagi mukbang Julie ki channel la thangkat na bagi asang madali hodro ha asang balay da sita ni atay na kay gilidi ba atay puthoro siga lay do yen ai canteen dagi nang ngai bani everyday se sango macha nga pura lai ita do mai sango mahi do thakte ado ai ne everyday oi laura ba aduga macha nga tang tani da everyday do puthoro yin tuane do dole do ado se macha ni tang 200 gram 200 gram thamo kha 200 gram kaya lai de do mai macha macha ibe na te canteen de do ma chobo porok pan ne na ai lai ru de aduga se Padigong sing ngasi ngan na karu de ngasi mangai de na hamburger chalu je ai ita la adra na ai ngan na lau ita breakfast da ma cha bu di cha gan de doi chu nang alu paratha ho ba hau ni hai ra ko doi na alu paratha to bi ge to ba tay no lupa mo da hau ji lak toi ne ha ti na nga ni ita na nga thong pur ka ne ye nga ni se na hai to ro nga si de ne ma cha yam chaw ba ne te da Kang jual ke kesa na bayar lorok pani, ubro. Atik ba, woi. Mali, kang jual kang. Ada ngasi hau tu mali dia man. Kang ni, kang dia tu sandana tu paru di makut. Makung ni, paru na pamari na ay na purak pani ani hungga. Ado ang matin niya jual ni, jauh dulu thung dia hai no iba matin jual kerja itu ni sih dia. Sini chicken, sini ita ki ngang do ka im cha gan cha da ba ne. Chicken noi di khara cha ba kan do na kang na khara ngaurani iron mama aduga nga sidi dum kang sui unjoi kai khara tau ba gita ni da. Sidi thong ro ita na juli am bije ni ngai nga thong moi manipur gi toi thong do. Ma ita nang kaya thong ba ude cha da bra juli do yam bijani nge ma tho ai ni isita wa da bani tawra no langan na lao cha tha si para tha tawra ga na hai ba moi ki no sila ka ro no pa do lawai da ai ba do nang lai ta mi na mi su ikai ni abai la mo ne pun la chamina na ka ro hoi ngasi di dum ita chaksa se na han ja de ba su na han je kha me pan thong ni cha ka ita ai na changu da changu si ai na hai do changu de ada ngasi de na ita khoi da mu koi ro ai na hai ba do cha khara cha wari sana nu ngai ga ja ni wari sana ba phare thammo ai su thong ga na ba tam lang khat ke Kogi ngasi gi bazar adu wa le da hore sanda mu chakhi ni alu tilhau tomato di lei alu tilhau sing lo re sanam lo ni adu ga bazar birendri gumba khara lo ru gi ni asidi hojo aina thiengi ne na ko chicken thong ba da matam chang mani na dam thong gal ni dum ita lak pa ga cha ga paratha ga pi ra su pija ra su adu ga tamna chak cha aduga ita oi do ina phone to bani ita oi thokle na hairak ko thokle ai bani yamna thapna ba lapna ba do na tamni na ina lakpaga sa san cha na ba ina numbara tha ho ba su matam je dum changi na ko lakpaga moi ngai na le di nungai te na ina moi thore hairak pa ga ina haure semdo thammage aduga kupsalaga thammadi sare lakpaga cha sa ba maga hana paratha ga tawra sumaina chaminaraga duga tamna wari sanaraga icha hijang thonga suaina khanba ado aigi tawgada ba aidi mi ka lakadro ba oide ba nungthang ga tumba yada bise du nga thabak su ngasi nganta na su loire ado paratha se loi haudoge tawai la ya sonuga paruga mudom sa ko pochen akoi ge changham do khangwai ba dana Uncle lu chang ngawai u khambra aina paratha loirakpaga ita oi yausalakpaga
ꯇꯥꯏꯃꯤꯡꯁꯦ ꯆꯞ ꯆꯥꯅꯔꯦ ꯆꯥꯁꯨ ꯂꯣꯏꯔꯦ ꯏꯇꯥ ꯍꯣꯏꯁꯨ ꯂꯥꯛꯑꯦ ꯁꯤꯒꯤ ꯇ꯭ꯔꯦꯁꯤꯗꯤ ꯆꯥꯅꯤ ꯈꯛꯇ ꯄꯨꯊꯣꯛꯄꯒꯤꯇꯅꯤ ꯑꯗꯣ ꯆꯥ ꯊꯛꯅꯒ ꯏꯇꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒ ꯆꯥ ꯊꯛꯑ ꯆꯠꯈ꯭ꯔꯦ ꯏꯇꯥꯒꯤ ꯅꯨꯄꯥꯗꯨꯗꯤ ꯑꯗꯨꯒ ꯏꯇꯥꯒꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗ ꯈꯅꯥꯎ ꯀꯪꯉꯦ ꯂꯦꯕꯨ ꯃꯍꯤ ꯑꯃꯨꯛ ꯅꯩꯔꯦ ꯑꯗꯨꯒ ꯌꯦꯟ ꯊꯣꯡꯉꯦ ꯑꯗꯨꯒ ꯏꯔꯣꯟꯕ ꯑꯃꯒ ꯏꯇꯥ ꯏꯔꯣꯟꯕ ꯆꯥꯅꯤꯡꯉꯦꯅ ꯏꯔꯣꯟꯕ ꯑꯃ ꯌꯦꯟꯗꯦꯝ ꯑꯃ ꯏꯔꯣꯜꯂꯦ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜꯁꯦ ꯂꯣꯏꯔꯦ ꯁꯤꯅ ꯏꯇꯥꯅ ꯉꯥ ꯇꯣꯏꯊꯣꯡ ꯊꯣꯡꯉꯒ ꯄꯨꯔꯛꯄꯅꯤ ꯏꯇꯥꯒꯤ ꯉꯥ ꯇꯣꯏꯊꯣꯡ ꯊꯣꯡꯕꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯆꯥꯛ ꯊꯤꯔꯒ ꯑꯩꯈꯣꯏ ꯆꯥꯅꯕ ꯇꯧꯅꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯗꯀꯣ ꯃꯌꯥꯝ ꯄꯨꯡ 2ꯕꯨ ꯍꯦꯟꯈꯔꯦ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯔꯤꯁꯦ ꯏꯇꯥꯁꯨ ꯂꯥꯛꯄꯗꯤ ꯄꯨꯡ 12ꯗ ꯑꯗꯨꯝ ꯂꯥꯛꯑꯕꯅꯦꯕ ꯑꯗꯣ ꯋꯥꯔꯤ 사ꯅꯔ ꯇꯝ ꯊꯣꯡꯉꯒ ꯂꯣꯏꯁꯤꯜꯂꯛꯄꯗꯗꯤ ꯄꯨꯡ 2 ꯇꯥꯔꯦ ꯆꯥꯗ꯭ꯔꯁꯨ ꯌꯥꯏ जुली काय ꯖꯨꯂꯤꯁꯦ ꯂꯩ ꯉꯥ ꯄꯨꯔꯥ ꯉꯥ तुने ꯊꯣꯡꯕ अब कोई समझ नहीं बुद्धि अब ꯐꯔꯦ ꯐꯔꯦ क्या साई ꯉꯥ ꯊꯣꯡꯕꯁꯦ ꯊꯝꯃꯁꯤ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨꯁꯦ ꯎꯝ ꯉꯥ ꯊꯣꯡꯕꯁꯤꯗꯤ 이대로 ꯉꯥꯄꯛꯀꯦ ꯉꯥ ꯊꯣꯡꯕ ꯉꯥꯁꯦ ꯂꯣꯏ ꯇꯣꯏ ꯂꯩꯔꯝꯃꯦ ꯑꯩ ꯈꯨꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯎꯗꯣꯏꯅꯤ ꯏꯇꯥꯁꯨ ꯃꯁꯤꯅ ꯏꯁꯣꯔꯅ ꯇꯝꯕꯅꯤ ꯏꯇꯥꯅ ꯁꯨꯃꯥꯏꯅ ꯈꯟꯅ ꯊꯣꯡꯅ ꯄꯨꯕꯤꯔꯛꯏꯁꯤꯐꯧꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕꯩ ꯀꯔꯤꯝ ꯍꯥꯏ ꯋꯥꯔꯤꯒꯁꯦ ꯅꯨꯡꯉꯥꯏꯔꯗꯤꯕ ꯑꯗꯣ ꯄꯨꯡ ꯍꯧꯖꯤꯛ 5 ꯍꯦꯜꯂꯦ ꯏꯇꯥꯅ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯅ ꯏꯇꯥ ꯊꯤꯟꯗꯣꯛꯄꯤꯔꯛꯑꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎꯄꯤꯒꯁꯨ ꯇꯞꯅ ꯑꯃꯨꯛ ꯏꯇꯥ ꯊꯤꯜꯂꯝꯃꯒ ꯆꯪꯉꯛꯄꯅꯤ ꯋꯥꯔꯕ ꯅꯪ ꯁꯨꯛꯆꯥ ꯑꯆꯥꯄꯣꯠ ꯂꯩꯁꯜꯂꯛꯑꯗꯤ ꯏꯇꯥ ꯍꯌꯦꯡ ꯀꯩꯀꯩ ꯄꯨꯔꯛꯏꯅꯣ ꯌꯦꯡꯉꯨꯅꯦ ꯑꯉꯥꯡꯒꯤ ꯁꯣꯅꯨꯒꯤ ꯉꯁꯤ ꯒꯤꯐ ꯄꯨꯔꯛꯄ ꯏꯇꯥꯅ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠꯅꯤ ꯏꯁ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠꯅꯤ ꯀꯩ ꯄꯥꯔꯨꯒꯦ ꯁꯤꯗꯩ ꯂꯧꯊꯣꯛꯏꯔꯣ ꯍꯥ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦꯅꯦ ꯖꯨꯅꯣꯃꯦꯛꯁ ꯏꯇꯥ ꯆꯨꯝꯅ ꯂꯥꯛꯇꯅ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯄꯨ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ 5:30 ꯆꯥꯎ ꯏꯇꯥ ꯌꯥꯝ ꯅꯨꯡꯉꯥꯏ